Kuki Mangagi Asiba Fangdri None District Nungba Police Station ki Khamai Kairomda kilometer Yankairom Chelagaliba Dabeizang Kulda Thasi Kunmato Emasung Kunito Gilona Bahing Pung Anirom Tarakpada UKN Egi Cader Masel no may kapna kibani Haidiba Wapham Aduda Police Kangbu Amana Sangsinduna Yenglubada Asiba Amata Fangbangam Kidre Nungba Police Station ki Osina Lusingba Team Amana Wapham Aduda Sangsinduna Tiba Humbagi Tabak Chatabada Kuki Masamanga Sire Haibaduga Mari Lenana Haksang Ama Fawa Fangbangam Kidre Taudo Tokliba Wapham Aduda Taramba Ising na Loina Samtoklam Lehaina Taza Bayaba Wapham Dagi Fangma Paw Amana Haidi Kangpokpi District ki PWD Office Amadi Sadar Health ki Lamsing Ain Kaina Kopselibasti TSA na Yaningdaba Fongduragi Kuki Student Organization Sadar Health KSO S Amadi Aday Miyu Singa Kangpokpi District ki PWD Office Sadar Health ki Lamsing Ain Kaina Kopseliba Asida Thadaw Student Organization TSA na Nungdangba Fongduragli TSA na ngarang Thadurok Cherol Amada Hairibadi PWD Sadar Health ki Office ki Lamasti Lausen kiba na maram oiraga Housing Office asi Imphal gi Khuya thongdagi thabak tawri amadi matam kharagi oigadaba office ama Kangpokpi District gi kilometer ama rom chalaga laiba Daily Village da sengatnaba tharang tawriba asibu athingba mayongnari Karigumba Daily Village da lairiba PWD Sadar Health Office asida amuka athingba pisilakliba asi makha chatharaklabadi PWD Kangpokpi District Headquarter da lairiba asengba mafamda lam khopsiliba asi khudaktagi Chatkigadabani Haina TSA na Akanba Wapham Thamlagli Kachin Independent Army na Myanmar gi Lungyon Village dagi Naga Army gi miyoi tara taruk khulaiga konana fakre Thasti gi tara nipan da Myanmar Military Junta gi mathakta lan horiba Kachin Independent Army na Myanmar gi Danai Turel gi nongsup thangba sarukta lairiba Talu amasong Lungjon Village maya da laiba Naga gi Paripuri gi lam ama oiriba Chanara Gate dagi NSCNK YA gi Army Naga gi miyoi tara taruk khulaiga konana fakre Thawong asi Kachin Independent Army na Naga miyang gi mathakta anauba lal ama lagthoklibra haina hangladuna Phajin kiba miyoi sing adu condition amata yaudana athubada thadorakadabani haina Naga Student Organization na thadorakba Cherol amana haidi Cherol sina makhata na hairibana Kachin Independent Army na chathakiba thawong adu Naga singi patient amasung restaurant adu test tawribra Kachin Independent Army na Naga singi mathakta khanaba hawbagi thawong ase akanba mawongda kanem tawi Phajin kiba Naga Army sing adu makhoidagi fakiba khulai sing aduga konana athuba matamda condition amata yauduna thadorakadabani kariguma Phajin kiba Naga Army sing adugi mathakta khudongthiba thokpa natraga thengthaba tawrabadi hakthengnana ungkhatnaba si hena sauthoknaba hotnaba thawong amani haina logani Kachin Independent Army na makhatana Naga singda asawa pokhanbagi thawong chathariba asina Naga sing amasung Kachin singi marakta shanti amasung pamdaba thodok sing thoklakpa tarabadi madugi daita pumnamak Kachin singna pugadabani Naga singi dignity freedom amasung sovereignty da singnaba pirakpa sing kaidongnungda khangduna lairoi Kachin singna makhoina chathakiba aranba thawong sing adu chumthokani haibagi thajaba sulai aikhoigi miyoi singda inai taba masung namthak tawbagi thawong sing asina kaidongai da su santi purakpa ngamloi haina su phongdoki Chief Secretary Punit Kumar Goyal ngasi Churchanpur chatuna mafam adugi miyamga unakre Manipur gi Chief Secretary oina thabak paiba haukraba Punit Kumar Goyal ngasi Churchanpur district satuna mafam adugi miyanga unaduna haraukta yamna wari sanakre Chief Secretary na Churchanpur district headquarter da hek thunglabaga DC Manum Ching Jau IAS amadi official chingna taram oki Tungda tuibong mini secretary eta mifam amsu pangthoki hairi thajaba yaba pawgi likhun amagi matung inadi Chief Secretary Punit Kumar Goyal gi khongchada se Prime Minister Narendra Modi na mathangta August ki aroiba sarukta Manipura laglaba yai haina thajanariba aduga mari leinaramasu yai hairi Naga ban gi mayokta counter indefinite ban tawgadori Foothill Naga Coordination Committee FNCC na July 19 dagi kaukiba matam kaktaba bana Kuki sing chatok chachin tawbada khudong chadaba mayok nahlibase pung kunmari gi manungda ko hanaba thawrang lakhadrabade Kuki sing na namna kundaba mafam pumnamakta counter indefinite ban kawragane haina Kuki masa ani na Kangpokpi gi DC da Aiba Cherol Pisinduna wakatkre Lalboy Kipgen amasong
Haunio Dongel Koba, Kuki Anina Kudek Piduna Kangpokpi Districta, DC the Pisinkhre Cherol Aduda Hai, Kangpokpi Amasung Chorchanpur District Miyoi Singna, District Anigi Marakta Tuina Chatok Chachin Toduna Laki, Adubu July Tarani Pandagi, FNCC na Kaukiba Matang Kaktaba Banna Maram Oiraga, Miyangi Chatok Chachin the Chowna Kudong Chadaba Mayok Nahale, Hiramasigi Matang da Lengaki Marila Naba authorities Singna Akanba Mineng Changbiduna, Miyangi Kudong Chadaba Sing Kok Hanaba Tarang Lokot Piu. Pungkun marigi manungda Akanba Tarang Lokatuna, Mahausagi Matogum, District Anigi Marakta Miyambo Atingba Laitana Satok Sasin Tauba Yahandrabadi, Manipurgi Kuki Singna Namna Kundariba Mapam Pumnamakta, Counter Independent Bantaw Naba Sem Chari Hari, Maraksida Kuki Singna Kundaba Mapam Singda, FNCC, Down Haina Lauduna Rally Chatkri. Theater Gilamna Sangairaba Sanginatak Awardee Ratan Thiam Masilekidre, Malengi Oina Amadi Indian Theater Gisangairaba, playwright, painter and actor Loinana, Sanginatak Awardee Ratan Thia Masagi Anab Amanamaram Iduna, Rimstal Laikat Naram Labamatung, Ngasi Ayu Lakidre, Sahi Humratare Suraba Sangairaba Misak Asinan Lakidabada, Manipur Amadi Mapalam the Lady Bamio Kayana Awaba Amadi Nuaitaba Fongduragi, Lakai Gimiam Nanushina Nimai Haina Kopa Sangairaba Ratan Thiam Gitawa Yaudrabaksang, Ngasi Mahaki Pongna from Impal West District, Hawam Dewan Lakai the Gimahana Kumdali Singama Chamapan Humratarukta, Linkalamba Uripok, Kangsup Road. Samu Sangdalaiba Chorus Repertory Theater da Puraktuna Laishu Katpa Amadi Ikai Kumnabu Utki. Awaba Fongdokpa Amadi Laishu Katpa Gitaram Aduda, Hanagi Se Minister Okram Ibobi, Hanagi Art and Culture Gi Minister Oiramba, Langpok Lakpam, Jayanta Kumar, Civil Amadi Police Ki Makoktongbo Officer Singh, Sangairaba Film Theater Amadi Drama Gi Artist Loinana, Imung Manung Amasung Stagay Nata Gi Miyoy Kayana Sharugyaki. Hanagi Art and Culture Minister Oiramba, L. Jayanta Kumar na Fongdokibada, Ratan Thiam na Laikidaba say Manipur Amadi Malengi Oina Kwaidagi, Achangba Misak Ama Mangjabani Haiki. Theater Gilamda Amadi Theater Bunusizaba, Chen Chungliba Kayada, Ratan Thiam na Laikidabada Achauba Awatpa, Menba Ngamloidaba, Ahangba Ama Lay Hauragani Haina Fongdoki. Manipurdagi Miyoy Ama Guwahati Police na Phare, Manipurdagi Miyoy Ama is Guwahati Police Station Timna Huran Bagi Kes ka Marilaynana, Dimapurdagi Fagatpangam Kre Hairi, Pausina Makata na Hairibana, Paraba Miyoy Edugi Mamingna, Hinglaywang Kwane Kawi, Tamenglong District Tagini. Guwahati Police na Miyoy asi Pharaga Wahang Pong Chatabada, Mahang na Huran Kiba. Battery Mari recover Tokre Loinana, Taudo Asiga Marilaynana, Kesama Register Tauduna, Mahaki Matakta Investigation Sataba Hokre Hairi. Miyoy asi Atopa Huran Bagi Network Singa Marilaynarangani Haibagi Singa Basulady, Marasida Assam Rifles na, Manipur Police Kaloinana Haukibaning Tokaba Numita, Sugunu Sandal Rota Mobile Vehicle Check Post Hangdoktuna, Achat Awok Sing Check Tawda United Kuki National Army Ki Cader Ama Phare, Loinana Pharaba Miyoy Edugi Matakta Angyoiba Tabak Lokanaba, Sandal Police Station da Sinakre, Pharaba Miyoy Asigi Mamingna, Boythong Khongsai Kawi Haidi. Luba crore ahum henbagi compensation gi senpam lamapu singda pithok trabadi July kunmanga dagi chama kuntrani toy KB Rengpang Power Station tingdilagani haina JC na phongdokre lainga na compensation pithok trabadi thasigi kunmanga dagi chama ka kuntrani toy KB line Rengpang Power Station asi tingdilagani haina JSC again non payment of 15 member of tower post and Rangong NM Kunau village under 132/33 KB station YMS PCL gi spokesperson Asingpau Gangmai na Fongdokre Wapham asing asi Manipur Press Club ki Thangjing Hall da pangthokiba pawgi miham amada Asingpau Gangmai na Fongdokibani mahang na makata na Fongdokibada haukiba kumdali singani tarada None district manung chana laiba Rengpang amadi M Kunau village da MSPCL amadi matamadu gi local MLA su oibaga loinana Deputy CS su oiramba G Gaikhangam na Commission Loiraba Matung Selfie gani haina thajaba piduna Chama kuntrani thoi KB gi Tower taramanga adu yengsin kibani Haudi Fawa compensation pithok tabaga loinana Mafam adu da law uba Farm tawba amadi Yum saba yadana lairi Kumdali singani tara humdoida Power Grid Company na Yung kiba Tower tarukidi lupa crore amaga lakh kuntaruk lising yangkai humdoi Lubachonga Humra Marigi San Pamaste, Lamapu Sing the Pikre, Adubu Tower Taramanga Gilupa Crore of Henbegi San Pamaste, how the Fowel Lamgi Mapu Sing the Pitok Pidana Lady Heidi. Mahana Makata na Pawmi Sing the Fong of Kibadi, Hiramasi Matang the Kumjali Singani Kunmarigi April Taramangada,
Matam adugi Power Minister T.H. Biswarjit amadi Nungbagi MLA D. Gangmaida D.O. letter pisinduna senfam asi athubada pithoknaba khangankibal leikrabani adubu hodik fawba senfam asi pithoktrabadi tha asigi 15 dagi 112 kV power substation achi thingdillagani haidi